ꯄꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯀꯌꯥꯗ ꯉꯁꯤ ꯂꯨꯞ ꯃꯉꯥꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯑꯃꯨꯀꯣ, ꯑꯃꯥꯋꯥꯕ, ꯒꯣꯍꯔ, MSF ꯑꯃꯗꯤ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯈꯣꯡꯉꯥꯝꯄꯥꯠ ꯌꯨꯠ ꯀ꯭ꯂꯕꯁ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯕꯤꯜꯗꯤꯡꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯀꯣꯏꯔꯦꯡꯒꯩꯗꯒꯤ ꯁꯦꯛꯃꯥꯏ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯐꯩꯗꯤꯡꯒꯥ, ꯈꯣꯡꯉꯥꯝꯄꯥꯠ, ꯇꯦꯡꯗꯣꯡꯌꯥꯟ, ꯃꯍꯥꯔꯥꯕꯤ, ꯂꯣꯏꯇꯥꯡ, ꯄꯣꯠꯁꯪꯕꯝ, ꯂꯩꯀꯤꯟꯊꯕꯤ, ꯋꯥꯕꯒꯥꯏ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯃꯉꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯏꯍꯧ ꯑꯃ ꯁꯥꯒꯠꯇꯨꯅ ꯇꯪ ꯇꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯐꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯃꯥꯒꯤ ꯈꯨꯜꯁꯤꯡꯗ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯇꯧꯗꯨꯅ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯑꯊꯨꯕꯗ ꯂꯩꯉꯥꯛꯅ ꯇꯥꯒꯗꯕꯅꯤ ꯑꯃꯗꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯀꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯆꯤꯡ ꯑꯃꯗꯤ ꯆꯤꯡꯇꯝꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯀꯔꯤꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯁꯥꯡꯂꯕ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯍꯜꯂꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯇꯧꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯍꯜꯂꯤꯕ ꯑꯁꯤ ꯂꯦꯞꯄꯨ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯍꯟꯈ꯭ꯔꯣ꯫ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ಮಿಚಂ ಮಿಯಾಂ ꯍꯥꯠꯍꯜꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯜꯂꯨ꯫ ꯁ꯭ꯇꯦꯠ ꯇꯦꯔꯣರಿꯖꯝ ꯈꯨꯗꯛꯇ ꯂꯦꯞꯄꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯑꯄꯨꯟꯕ ꯈꯣꯡꯖꯪ ꯑꯃꯗꯤ ꯑꯃꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯑꯣꯏꯅ ꯏꯁꯥꯒꯤ ꯈꯨꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯗꯨꯅ ꯃꯥꯟꯅꯕ ꯈꯣꯡꯖꯪ ꯍꯧꯔꯁꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫